Kuki maron da hanglakpa wahangi paukhum maitai da piruba tangkhul ama Kuki Khutlai Paiba Singna Tamthina Phurakle Hairi. Makhan Kanglatombi Naga Forum amasung Tangkhul Welfare Association Kanglatombi gi maikaidagi akan bamongda yaningdaba phongdoktuna pung humfutarani thoigi manungda mari leinaba singna sengdoraknanaba matam thakre. Thogdogasi tha sigi haukiba tang 18 ki numidang pung 8 ka minute 45 rom taba matamda Modbungda leiba Presidency College ki gate manakta thokibane. Kamjong District ki Singshau Khuldagi Hauzikna Kanglatombi da leiba Kyungshan Kashung Kauba auto driver asina numit aduda liangmai nupi ani puduna modbung kaithelda ensang napi lauba chatke maduda Kuki Khutlai Paiba mioi amana changsillaklaga Kuki maronda wahang hanglakhe adubu Kuki maron khangdabana Kashung na maitai londa khumke madudagi Kuki Khutlai Paiba aduna Kashungbu Tamthina Phurakpaga loinana kihan khanghan khibani haire. Kuki Khutlai Paiba mioi aduna mahak masamag shu da leiba lalhaulop KNA ki member ni haina shu masak taki haire. Amaromda thaudok adubo Makhan Kanglatombi Naga Forum amasung Tangkhul Welfare Association Kanglatombi gi maikaidagi akan mamong da yaning da phongdorakli. Makhan Kanglatombi gi Naga Forum gi President Juris Abinmai amasung Tangkhul Welfare Association Kanglatombi gi Secretary Foundation Ningshen na punna khutek piduna thadorakhiba cherolamada Kuki Khutlai Paiba mioi na chatharakhiba thawong adu Tangkhul Naga maru oina Makhan Kanglatombi gi area da leiriba Naga community da adamnana singnaduna shauhanbani asigumba micham da khut thaba haiba si yasinaba yaroidaba amani maramaduna thaudok aduda chenaba mioi faduna logi matung ina thabak laukhatkadabani chenabada Chenaba mioi amasung mari leinaba lupna thaudok asigi matangda pung 64 gi manungda aiba oina piduna sengdokadabani karigumba sengdoraktaba thoklabadi democratic oina khongjang sing changsilagani hairi.